Mayang Lambam Risikantagi Hakchang Ngarang Numidang Athengbada Sisipur District Police na Fogokchau Ikai Police da sinarakre. Risikanta Nepal dagi December 13 tagi Thoraklaga Mizoram rom dagi Churchanpur da changlakhiba oigani hairi. Kurumjari Am-Istv Pamideng Tabir Basingbu Taram Nokchari Pausandona Pizari. Kuki Kulai Paibasing na Faraga Hatkraba Kakchin Kuna Uchan Makongdagi Mayang Lambam Risikantagi Thawa Yaudraba Hakchang Ngarang Numidang Athengbada Churchanpur dagi Sisipur District Police na kusinarakre. Risikantagi Thawa Yaudraba Hakchang adu Fogokchau Ikai da leiba Fogokchau Ikai Police ki OC ki team amadi Kangwai da leiriba Garwal Rifle gi mamangda Churchanpur Police ki team na Waikhong Police ki team amada Risikantagi imung manungi miyoisingda verify tawhalaba matang Waikhong Police ki team da khusinnakhibane. Ngarang numidang chaurakna pung 8 makhai tarakpa aduwaida Risikantagi Thawa Yaudraba Hakchang Sisipur Police ki team amana Sisipur Hospital da postmortem tawba loiraba matung da khusinaragani haiba pau pirakpadagi Fogokchau Ikai da leikidraba Risikantagi pokminaba mayamba Mayang Lambam Prem Pokminaba mache Moirangthem Ongbi Asalata Bajihan gi machanupi Risikantagi mache Mayang Lambam Ibem Chaubi Mapa Chaugi machanupa Risikantagi mayamba Mayang Lambam Rohit ka loinana Waikhong Police ki team amaga loinana Risikantagi asiba hakchang purakpa ngaikhi Numidang Athengbada Chaurakna pung 8 minute nifu rom tarakpa aduwaida purakle haibadagi Risikantagi mache aniga loinana Rapid Action Force Fogokchau Ikai Police ki OC amadi Makhataba Police ki personnel sing Waikhong Police ki lakpa team aduga loinana Garwal Rifle ki camp ta leiriba Kangbai Bazar fawba khong na chatuna purakliba asiba hakchang adu Risikantara haiduna verify tawhanki verify tawba aduda atopa kanagumba lakminariba imung manungi miyoising amadi mafam aduda pawlogba lakiba media ki miyoising Phauba Fogokchau Ikai Bajar gi checkpoint tagi makhatana buffer Johnny haiduna mafam maduda duty tawriba Garwal Rifle na changhan kriba myoising ngai handuna thamki pungkhai amarom changna verification tawraba matung purakliba hakchang adu Risikantani haiba changkriba mache ani aduna verify tawraba matung Waikhong Police ki team da khusin aduna Waikhong Police ki team maduna Janims ki morokta thamnabagi damag mafam madudagi gari amada chaurakna pung 10 makhai khara tarakpa aduwaida purakhe Risikantagi pokminaba mayamba Premna Risikanta karamna Sisipurda leikhidabani haibagi matangda Paumisingda Fongdorakhibada leikhidroba manang nupa Risikanta Nepal da CPET ki thabak tawduna irang asigi mamangdagi leirakhibani irang asi thokringai Churchanpur Torbung headquarter dagi Chingnu Haukip ka chahi 8 lo manang nupa ga mari leinabaka loinana luhongna ba haiduna imung ani wari loinaduna leikrabani adubu irang asi lakhibadagi manang nupa makhatana Nepal da changkre nupi aduga makhatana makhoi anidi adumak pau faunaduna leiramki mamang chahi gi December 13 ta mahak Nepal dagi thabak resign tawduna thoraki haibasi mahak leikhidroba matung da khangba ngamkhibani mahak Sisipurda lei haibasi su makhoina imung manung da pau pirakpa leite manang nupa Risikantana matau karamna Sisipurda yoramki haibagi matangda wafam kayasu phongdokhi Quite demand for the ऑलरेडी साथ घर आ रहे हैं वो उसको होने Take a few pounds and if I
Rishikanta ji aiga hek pominaba aigi khagi nauni mana Chuchampur changkani haibaje akoida information ambo laite koina sum thijinba matamda maji Nepal dagi direct Mizoram lomda lakpa male Mizoram dagi maji direct Chuchampur changgibani som dagi changba oiramba targadi mayamna check post mayam lairi security mayam laibani mangonda athingba apanba khadi laigani haibagumna asomdagi changpa male December gi date 17 da Nepal da magi company da resign piramaga thado matungjida January gi date 19 jida babaji da mana pau phore ai sumai tawdana Nepal da laye aduna baba ai sumai tawdana sisi tawgani baba da juma information pi de haitare ai Chuchampur da lai aduda tawi haiban ai gi motadi masi moi masen khara chanainaba tuhnaba gi mong ju haipet manbagum ju tawi ai gi mota ko haidi wari ji taw matam da ngarang phone record ma'am lobo matam da adogi moina tamaiba paujiga adogi thoiba crime na pung 8-9 da thokre aduga moi asom dagi pau pireibana ahingi pung 1:30 adumaina pirakpane pung 2 taram da adoida ko Koi jesi na talib demand do adu phangom batam da logan adu natriga di loiro jesi na lebak pado akoi di mayam gi jesi na semak pado adu matung ina akoi lepsarani hojikti akoi sana receive tawe haiba wani adu yumda dead body di logiro Paumi singna hangba wahangi paukumda mache amadi mayamba anina fongdorakibada imung manungna asiba hakchang laukiroi JSC na leplakpa warepna aroiba oigani haiki Kanglei Puwari Khongul Libagi Tangkak Amada Tripura gi mafam singda tariba igi mari sing Manipura based toba lup mangana koina chatuna yengsinkre loina na anti narcotic drug organization Kanglei Paki Maikai dagi makhal kaya gi lyric sing library amadi akhanaba singda khusinakre Kanglei Puwari gi Khongul Libagi Tangkak Amada Manipur gi mapanda choijaina na takraba singi igi mari sing Khongul Libagi Tangkak Amada numit mangani gi khongchata IPSA KSA Justice Committee Loya Loop Amadi Wangkai Memorial Trust na mafam da tariba maitei singna punna famina duna inat fijet chakcha amadi culture singi ngangna chatlibra haibagi matangda punna famina duna wa tanakhi Khongchat aduda Khwai Durga Nagar Mandaf Laikai dagi Ima Maira Paibi gi President Ningombam Ningol Mangsatabam Ongbi Binotana Maitei Khara Tariba asida Manipur dagi Oza singna thigat pirakpa asi apenba poi mayang leibak asida mitei mayak tambagi thabakana hotnari School pumna makta mitei mayak yahan biyu haina lengak taksili class 1 dagi class 8 fauba mitei mayak ase Bengali maronda yaurame madu haujikti yaukidresu haike Nasaw Awang Ward number 2 dagi Pukrambam Ithoi Thoiba na iba Soidon haina mingthonba lairik ama ngasi Nachok Bazar Community Hall da Fongkre Lairik Fongbagi Thoramadu da retired teacher Sapam Kumar Nachok Gram Panchayat ke Hanagi Pradhan N Ranjit Social Worker and El Sanapisak Sericulture Department Bishnupur ge Inspector Asim Susilana Chingba Myoy Singh Sarukyaki Hariba Larik Adugi Maramda Sapam Kumarna Masaktak Labatungda Pukrambam Ithoi Elias Thoibana Soidonasi Chabada Hakchang Soktaba Har Amadi Til Hidak Sizina Dabana Wa Anobana Sembani Hariba Wa Anoba Singasi Singdagi Chingmi Singna Puraklaga Sembani Masina Ching Amadi Tamgi Economy Fagarhan Bada Natana Ching Tamgi Nuksinaba Mari Thambagi Saruk Amasu Oiri Soidon Yonbi Ima Ibel Singh Machamasu Larik Tambada Natana Jara nong khanaba kayasu yauribani soidonasi nutrition value wangbada natana hakchangda kanaba kayasu piriba asibu kupna thigatlaga ngasi aina lairik oina fongbani lairik asina soidongi magun hengalakpa oiresanu hainasu fongdokhi Don masi khoi hakchang gi sing da su sokhandaba sang da asok apan kaya su lehande aduga masi semba matam da su matam kaya su sangde aduga amarom da masi economic development da su masina yam promote over heli amarom da hairega soidol asi yamna tangwa posak amani aduna tungda laiba hawga laiba satri sing na su khangja haninge masi gi maram si masi yamna kanaba mioi bai khoi gi damakta di masi thadok pa yadra posak amani haijaninge
Tripura Lenga ke Loishangama Oriba ICA ge Mateng Lauraga Avonnagar Puthiba Welfare and Cultural Society na Senduna January Tarama Pandage January Kunhumdoi Numit Mangani Chubna Chatharakpa Tara Taruk Suba Avoinagar Puthiba Depta Varigi Lai Harau Bagi Thoram Ngasi Loshilagani Chatkiba January Taramapan Lai Ikau Bagi Matung Haunabi Matung Ina Laitin Laison gi Tabak Loishilaga Makal Matel gi Thoram Kayaga Yauna Jagoi Isai Thangta Stick Dance na Chingba Pangthoki Humni Chanba Numit ki Thoramda Takhen gi Ningthau Pradyut Kishore Verma Saruk Yaduna Lai Kurumbaga Loinana Lupa Lak Ama Iputhau Puthiba Laida Katlamki Thoramga Mari Lainana Manipur gi Saknai Rabi Folk Singer Banita Laisram Sorry Shenjamna Singba Isagi Performance Toki Thoramda Assam Amasung Manipur dagi su artist Kayana Saruk Yaki Huzika Temba Bre Amatang Lominasi Amgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Yeme makigano Aza betamo Sige yumse next time tina check-in na laksilo ka tamkabani ne Dada lang se Juhar habaga am takidarbo Asumna mayam na machalbo ngapshan lugum masige yung masibu asoya ngan pokadabatagi next time tina ngapseli next time ti juhar habati ngaktok na basembani zaman technology siya na bana concrete katok na tina ba matamda kapamul amuk hena angle adli next TMT strength is in the quick Honglagli ba punsigi lambi sida arai ba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break Matong Makatarpa Pauda, Katokpaga Loinena Kunagi Yaifana Batabakaya Pangtokpagi Damag, Social Work Lamda Indo Vietnam Friendship International Award Listing Anikun Manga Amadi, Bharat Ratna Dr. B.R. Ambedkar National Award Listing Anikun Manga Gimana Fanglaklabi, Dr. Kuno Dagi Irungbam Ongbi Ranivala Debi Okpagi Thoram Ama, Kuku from Top Dusara Navodia Road Yeral Patangasi Pangtokre. Malem Ginupi Kunayamadi Democratic Women's Front DPF na kusam na nasenduna pangtokiba thoram aduda DPF ke advisor Ima Hema Devi DPF ke President Dr. Narengbam Rajiv Kumar Democratic Women's Front ke President Khundongbam Basani Devi Writers Dr. S.K. Angambana Athoiba Mithungnen Singh Oina Sarukyaki Amadi Irungbam Ongbi Ranivala Devi na Nat ki Oiba Fi Amadi Khudolpot Piduna Taramna Oktuna Ikai Khumnaki DPF ke President Dr. Narengbam Rajiv Kumar na Fongdokibada Manipur Kunai Hauzik Yamna Luba Fibamda Leire Hingminariba Furup Kudingmag Ahoba Amada Tohi Ahoba Amada Tongminaraga Hobadagi Hi aduda changlakliba ising adu magi apamba mawongda ising kanthoknana ba hotna minaba ahoba mapung fana thingminabagi wakhal leitaba aduga chapmanari maram masina lairiba aikoi mayam punsinaba amadi thokliba isu sing thengna minaba changi hauzik isagi iramdamda furup amagi myoy lising humpu lanjenarak laga lairibani masi kananaba political party singasi nattaba national political party yamna maru oi haina DPF asisu tholakibani haiki Ipai pun aku padahal lairam le na thamam baba kino ma pan question laga pan nga aga kam na section na thamjar biba asakra ba Himale pa Manipur se kuraki ina lai saba ka de lin jan ba sugmo me am section nga si Manipur je pulak ma kan rabi ma sa ma pwe e hai ba se pwe amtang mikap thomina sai jaban ai is the noi na ngaure thikadar su ngaure mantri mandal su ngaure civil society mak su babusan singh da su kam yauri imam mera prime minister su me singh da pam yauri se am tu singmina jaban Aroy bada maroy paum kana pizari Mayang lambam Risikanta gi hakchang ngarang numidang atheng bada Sisipur District Police na Fagakchau Ikai Police da sinarakre Risikanta Nepal dagi December 13 tagi thoraklaga Mizoram rom dagi Chuchanpur da changlakhiba oigani hairi
Huzik fawbagi oina ASTV na pizaba paw matang asida losinjare mityeng tabira pumna mapo amukana krumjari.